ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯄꯪꯕ ꯗꯣꯖꯣꯒꯤ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯥꯄꯪꯕ ꯗꯣꯖꯣꯒꯤ ꯚꯨꯠ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯅꯤꯂꯅꯤ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯟꯕꯗꯨ ꯂꯦꯞꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯣꯖꯣꯗ ꯆꯩꯕ ꯉꯥꯡꯕ ꯄꯦꯟꯗꯕ ꯋꯥꯔꯧꯖꯕ ꯑꯗꯨꯃꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯉꯔꯪ ꯃꯇꯣꯝꯇ ꯉꯥꯡꯖꯔꯤ꯫ ꯗꯣꯖꯣ ꯃꯥꯡꯒꯣꯜꯗ ꯐꯝꯅ ꯃꯍꯥꯛ ꯄꯣꯂꯥꯡ ꯑꯃ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯂꯅꯤꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯕꯔꯥ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯑꯩꯁꯨ ꯃꯗꯨ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯛꯄ ꯉꯝꯅꯅꯕ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯌꯣꯟꯊꯣꯛꯂꯣ ꯍꯥꯏꯔꯤꯕꯔꯣ? ꯑꯁꯨꯝꯅ ꯗꯣꯖꯣꯅ ꯂꯥꯎꯔꯛꯄꯗꯨꯗ ꯅꯤꯂꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯈꯤꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯡꯐꯩ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯜ ꯊꯣꯛꯀꯦꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯁꯦꯟ ꯊꯨꯝꯗꯨ ꯈꯔ ꯇꯥꯟꯕꯤꯔꯕꯗꯤ ꯐꯩ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕꯧ ꯑꯩ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯗꯅ ꯄꯣꯂꯥꯡ ꯑꯃ ꯁꯥꯕꯗ ꯅꯨꯃꯤꯠ 6 ꯆꯪꯍꯜꯂꯤ꯫ ꯆꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯄꯣꯂꯥꯡꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯖꯣ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡ ꯑꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯐꯨꯔꯨꯡ ꯍꯧꯒꯠꯇꯨꯅ ꯐꯔꯦ ꯑꯩ ꯂꯥꯡꯐꯩ ꯆꯠꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯖꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯟꯂꯣꯝꯗ ꯈꯨꯗꯩꯗꯣ ꯐ꯭ꯔꯪ ꯀꯟꯗꯨꯅ ꯆꯠꯈꯤ꯫ ꯗꯣꯖꯣꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯤꯂꯅꯤ ꯈꯪꯉꯤ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯇꯥꯛꯅꯤ ꯍꯥꯏꯕ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯅꯤꯅ ꯆꯠꯂꯦꯅ ꯆꯠꯂꯕꯗꯤꯅꯦ ꯑꯣꯏꯅꯕ ꯆꯠꯂꯨ, ꯍꯣꯔꯦꯟꯅꯦ ꯄꯩꯁꯥꯒ ꯄꯨꯗꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯤꯂꯅꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯗꯣꯖꯣꯅ ꯅꯤꯂꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯁꯤꯒ ꯃꯥꯟꯅꯕ ꯌꯥꯕ ꯍꯧꯅꯗꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯗꯣꯖꯣꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯕ ꯃꯍꯥꯛꯅꯁꯨ ꯄꯣꯂꯥꯡ ꯁꯥꯕ ꯇꯝꯈꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯇꯣꯟ ꯁꯅꯥ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯌꯨꯝ ꯄꯥꯈꯜ ꯑꯗꯨꯗ ꯂꯩꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯗꯣ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯟꯕꯁꯨ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯃꯁꯨ ꯇꯧꯕ ꯃꯥꯜꯂꯤ꯫ ꯗꯣꯖꯣ ꯄꯔꯞ ꯇꯪꯁꯤꯜꯂꯒ ꯈꯨꯔꯥ, ꯀꯩꯗꯧꯔꯒꯦ ꯃꯪꯂꯒ ꯂꯩꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯗꯣꯖꯣ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯐꯝ꯫ ꯍꯣꯏ, ꯑꯗꯨ ꯈꯨꯔꯥꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯁꯤꯗꯩꯁꯤꯗ ꯃꯪꯂꯒ ꯐꯝꯂꯝꯃꯤꯁꯤꯕꯣ? ꯍꯩ, ꯋꯥꯈꯜ ꯑꯃ ꯑꯗꯨ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯩꯕꯣ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ? ꯀꯔꯤ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯆꯕꯦꯡ ꯉꯥꯡꯕꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯩꯁꯤ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯈꯨꯔꯥ, ꯑꯩ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯂꯥꯡꯐꯩ ꯆꯠꯂꯤ, ꯁꯦꯟ ꯇꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯅ ꯁꯦꯟ ꯍꯥꯠꯄꯤꯈꯤꯕ ꯉꯥꯛꯇ꯫ ꯑꯩꯅꯒ ꯈꯔ ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯤ ꯈꯔ ꯇꯟꯕꯒ, ꯑꯗꯒꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯁꯨ ꯑꯩꯁꯤ ꯏꯁꯥ ꯈꯔ ꯁꯣꯜꯂꯤ ꯈꯔ ꯍꯥꯏ, ꯃꯊꯪ ꯍꯥꯏꯔꯛꯀꯦꯈꯔ ꯍꯥꯏ, ꯍꯦꯛꯇ ꯄꯨꯕꯤꯔꯤ꯫ ꯁꯤꯗꯕꯨ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯠꯇꯦ, ꯏꯁꯤ ꯌꯣꯜꯂꯒ ꯏꯆꯥ ꯊꯥꯛꯇꯧ ꯉꯥꯏꯔꯤ꯫ ꯍꯩ, ꯅꯪꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯒꯥꯏꯗꯨ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯥꯅꯦ ꯅꯪꯕꯨ? ꯑꯁ ꯀꯔꯤ ꯋꯥꯔꯣꯅꯦ ꯈꯨꯔꯥ, ꯀꯔꯤꯒꯤ ꯄꯥꯝꯃꯣꯏꯗꯣꯔꯤꯕꯅꯣꯅꯦ? ꯑꯩꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤ ꯍꯔꯥꯎ ꯁꯅꯥ ꯂꯤꯛꯀꯣꯟꯅ ꯇꯦꯛꯊꯪ ꯃꯈꯩ ꯁꯤꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯁꯥꯁꯦ ꯃꯤꯅꯥꯏ ꯑꯣꯏꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯑꯣꯏꯔꯒꯦ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯉꯍꯥꯟꯅ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ? ꯈꯨꯔꯥꯒꯗꯒꯤ ꯑꯩꯅ ꯍꯪꯉꯒ ꯀꯔꯤꯅꯣ ꯂꯧꯗꯣꯏꯁꯤꯕꯣ? ꯈꯨꯔꯥꯒꯤ ꯁꯪꯇꯞꯁꯤꯗꯒꯤ ꯑꯩꯅ ꯄꯨꯒꯦ ꯄꯨꯔꯕꯗ
ꯑꯁꯣꯝꯗ ꯍꯦꯟꯗꯣꯏꯕ ꯋꯥ ꯃꯀꯛ ꯑꯁꯤ ꯀꯛ ꯄꯨꯗꯧ ꯉꯥꯏꯔꯦꯅꯦ ꯑꯩ ꯃꯁꯤꯗꯤ ꯄꯪꯉꯤꯗ ꯊꯕꯛ ꯑꯃ ꯂꯩꯔꯤꯅꯦꯕꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯔꯕꯗꯤ ꯍꯩ ꯅꯪꯁꯤ ꯇꯦꯛꯊꯕ ꯃꯈꯩ ꯏꯅꯥꯛ ꯈꯨꯟꯒꯗꯧꯔꯤꯕꯅꯤ ꯑꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯗꯨꯕꯨ ꯍꯥ ꯅꯠꯇꯦ ꯈꯨꯔꯥ ꯍꯨꯔꯥꯟꯕꯩ ꯊꯕꯛꯂꯣ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯍꯥꯠꯄꯩ ꯊꯕꯛꯂꯕ ꯃꯗꯨꯃꯗꯤ ꯑꯩ ꯀꯌꯥ ꯍꯩꯖꯗꯦ ꯍꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯇꯥꯛꯄꯕꯨ ꯍꯨꯔꯥꯟꯁꯦ ꯊꯤ ꯃꯤ ꯍꯥꯠ ꯃꯤꯄꯨꯟꯒꯤ ꯃꯔꯝꯗ ꯇꯥꯛꯂꯛꯀꯗ꯭ꯔꯣ ꯍꯥ ꯑꯩ ꯑꯋꯥꯡꯂꯣꯝꯒꯤ ꯅꯣꯏ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯀꯔꯤ ꯏꯗꯜ ꯍꯥꯏꯕ꯭ꯔꯥ ꯑꯧ ꯈꯪꯉꯦ ꯈꯨꯔꯥ ꯏꯗꯜꯗꯨꯗꯤ ꯏꯅꯥꯛ ꯐꯖꯅ ꯈꯨꯟꯕ ꯏꯃꯨꯡꯅꯤ ꯃꯍꯥꯖꯣꯅꯤꯅꯦ ꯉꯍꯥꯟꯋꯥꯏꯗ ꯃꯥꯁꯤ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯍꯟꯗꯛ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯖꯔ ꯅꯨꯡꯉꯥꯏꯔꯛꯇꯅ ꯍꯧꯖꯤꯛꯇ ꯑꯃꯨꯛꯇꯕ ꯖꯤꯞ ꯀꯥꯔꯗ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯈ꯭ꯔꯦꯅꯦ ꯃꯗꯨ ꯑꯩꯉꯣꯟꯗꯒꯤꯅꯤꯅꯦ ꯃꯗꯣ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯀꯝꯗꯧꯅ ꯈꯨꯔꯥꯗꯤ ꯑꯣꯏꯗꯧꯔꯤꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯗꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯁꯤꯏꯍꯥꯟ ꯍꯥꯟꯕꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯦꯛ ꯑꯁꯨꯝ ꯐꯝꯂꯝꯂꯒ ꯌꯨꯝ ꯄꯨꯔꯝꯕꯅꯤ ꯄꯨꯔꯝꯗ꯭ꯔꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯤ ꯅꯣꯡꯃꯩꯒ ꯊꯦꯡꯅꯩ ꯑꯗꯨꯗ ꯑꯩꯅ ꯏꯗꯜꯗ ꯏꯕꯨꯡꯉꯣꯁꯤ ꯏꯁꯥ ꯏꯎꯁꯨ ꯈꯔ ꯐꯅ ꯎꯔꯤ ꯃꯥꯁꯦ ꯄꯥꯇꯣꯟ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯈꯨꯠꯇꯨ ꯈꯔ ꯁꯣꯛꯈꯤꯗꯅ ꯃꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯒꯟꯖꯥꯗꯣ ꯍꯦꯛ ꯀꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯟꯖꯥꯗꯨ ꯀꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯊꯕꯛ ꯑꯃꯈꯛ ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯍꯟꯈꯤꯕꯅꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯗꯒꯤꯅꯤꯅꯦ ꯃꯥꯅ ꯖꯔ ꯅꯨꯡꯉꯥꯏ ꯈꯜꯂꯛꯂꯤꯕꯗꯣ ꯑꯇꯣ ꯈꯨꯔꯥ ꯑꯗꯨꯗꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯄꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥꯒꯤ ꯑꯋꯥꯃꯟ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯇꯧꯖꯒꯅꯤ ꯑꯩꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯇꯧꯗꯕ ꯂꯥꯏꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯁꯨ ꯑꯩ ꯈꯪꯖꯩ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯅꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅ ꯁꯤꯡꯉꯨ ꯍꯥꯏꯋꯥꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪꯕꯨ ꯏꯗꯜꯁꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯦꯛꯇ ꯑꯩꯁꯤ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯉꯛꯈꯤꯗ꯭ꯔꯕꯅꯤꯗꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯥꯎꯗꯅ ꯃꯥꯒꯤ ꯏꯅꯥ ꯈꯨꯟꯕꯒꯤ ꯁꯣꯖꯩꯗꯨ ꯊꯣꯛ ꯍꯦꯛꯇ ꯁꯠꯄꯅꯤꯗꯅ ꯃꯍꯥꯛꯀꯤ ꯂꯟ ꯄꯤꯅꯅꯕ ꯀꯣꯟꯖꯤꯟꯗꯨ ꯊꯣꯛ ꯂꯩꯁꯟꯕꯅꯤꯗꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯔ ꯅꯪꯕ ꯍꯧꯔꯛꯂꯕꯅꯤ ꯀꯨꯏꯔꯔꯣꯏ ꯍꯟꯗꯛ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯃꯍꯥꯛ ꯂꯩꯈꯥ ꯇꯥꯔꯒꯗꯕꯅꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯒꯗꯕꯅꯤꯀꯣ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯋꯥꯕ ꯍꯧꯅꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯌꯦꯡꯉꯣ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯉꯨꯅꯦ ꯏꯗꯜꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯦ ꯃꯥꯒꯤ ꯏꯗꯜ ꯍꯥꯏꯗꯨꯗꯤ ꯑꯩ ꯅꯨꯃꯤꯠꯇꯣ ꯒꯟꯖꯥ ꯈꯔ ꯉꯥꯎꯔꯤ ꯇꯧꯕꯒ ꯄꯪꯍꯥꯏꯗ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯅꯪꯗꯤꯅꯦꯍꯦ ꯅꯨꯡꯁꯤꯅꯦꯍꯦ ꯑꯩꯉꯣꯟꯗꯁꯨ ꯉꯥꯏꯍꯥꯛꯇ ꯑꯩꯅ ꯅꯥꯔꯛꯄ ꯌꯦꯜꯂꯛꯄꯗ ꯅꯪꯅ ꯄꯨꯗꯅ ꯂꯥꯏꯌꯦꯡꯕꯤꯔꯤꯕꯅꯤ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯑꯩꯅ ꯄꯨꯊꯣꯛꯏ ꯍꯥꯏꯕꯕꯨ ꯆꯠꯃꯤꯟꯅꯔꯤꯕ ꯆꯠꯅ ꯆꯦꯟꯕꯤꯔꯤꯕꯗꯣ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯑꯃꯅ ꯉꯝꯒꯗꯕ ꯅꯠꯇꯦ ꯈꯨꯔꯥ ꯑꯗꯨꯒꯤꯗꯤ ꯑꯩ ꯈꯨꯔꯥꯁꯦ ꯑꯩꯗꯤ ꯏꯄꯥꯃꯛꯅꯦ ꯈꯟꯖꯔꯤꯕꯅꯤ ꯅꯨꯡꯁꯤꯗꯅꯗꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎꯁꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯂꯧꯁꯤꯡ ꯆꯪꯏꯀꯣ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯥꯏꯊꯤꯔꯕ ꯅꯪ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯏꯕꯣ ꯈꯨꯔꯥ ꯄꯨꯟꯁꯤ ꯂꯣꯏꯖꯔꯣꯏ ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯑꯩ ꯈꯪꯅꯤꯡꯕꯅ ꯑꯃꯨꯛꯇꯣꯏꯕ ꯏꯁꯥꯁꯤ ꯃꯔꯦꯡ ꯆꯠꯂꯦꯅꯦ ꯊꯕꯛꯁꯤ ꯏꯕꯨꯡꯉꯣ ꯁꯤꯅꯤ ꯅꯪ ꯕꯨꯠ ꯁꯥꯟꯅꯒꯗꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯕꯨꯠ ꯁꯥꯟꯅꯔꯒ ꯃꯗꯨꯗꯩꯗꯨꯗ ꯀꯥꯟꯅꯕ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯪ ꯑꯩꯅ ꯁꯨꯝ ꯇꯥꯛꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯈꯨꯔꯥ ꯏꯕꯣ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯕꯨꯠꯇꯨꯒ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯂ ꯀꯕꯥꯇꯤꯔ ꯅꯠꯇ꯭ꯔꯒꯅ ꯆꯩꯇꯦꯛ ꯀꯣꯠꯄꯤꯔ ꯍꯥꯏꯔ ꯏꯕꯣ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯕꯨꯠ ꯁꯥꯟꯅꯕꯕꯨ ꯑꯗꯨꯝꯅ ꯁꯥꯟꯅꯕ꯭ꯔꯣ ꯅꯠꯇꯦ ꯕꯨꯠꯀ ꯃꯥꯏꯕꯗꯨꯒ ꯀꯕꯥꯇꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯅꯍꯥꯛ ꯇꯥꯈ꯭ꯔꯕ꯭ꯔꯅꯦꯕꯣ ꯈꯨꯔꯥ ꯑꯗꯨꯗꯤ ꯇꯥꯗꯦ ꯑꯗꯣ ꯃꯨꯛꯅꯥ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯇꯥꯈ꯭ꯔꯦ ꯏꯆꯥ ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ ꯕꯨꯠ ꯀꯅꯥꯒ ꯃꯨꯛꯅꯥ ꯁꯥꯟꯅꯈ꯭ꯔꯦ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯍꯥꯏꯕꯗꯤ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯔꯥꯁꯨ ꯈꯪꯉꯝꯒꯅꯤꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨꯕꯨ ꯑꯣꯏꯕ ꯈꯪꯉꯤꯅꯦ ꯃꯗꯨꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯃꯍꯥꯛꯁꯤ ꯑꯃ ꯃꯊꯦꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯆꯧꯕ ꯑꯁꯣꯝꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯍꯧꯕꯗꯣ ꯑꯗꯨꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯑꯃ ꯆꯠꯂꯦ ꯍꯥꯏ ꯃꯗꯨꯒꯤ ꯂꯥꯏꯃꯨꯗꯨꯒ ꯃꯥꯒ ꯃꯨꯛꯅꯥ ꯁꯥꯟꯅꯈꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯝꯃꯤ ꯑꯗꯨꯅ ꯑꯗꯨꯒꯤ
ꯂꯩꯔꯛ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏ ꯆꯠꯄ ꯀꯤꯅꯈꯤꯕꯅꯤ ꯈꯨꯔꯥ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯑꯩ ꯂꯥꯏꯗꯨꯒ ꯑꯩꯈꯣꯏꯒ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯆꯥꯛꯊꯥꯛꯇꯣ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯃꯉꯣꯟꯗ ꯁꯨꯍꯟꯒꯗꯧꯔꯤꯕꯅꯤ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯩ ꯄꯩꯁꯥꯒꯁꯤ ꯌꯥꯝ ꯂꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯔ ꯈꯨꯔꯥꯁꯤ ꯑꯩꯁꯦ ꯑꯉꯥꯡꯅꯦꯗꯅ ꯈꯔ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯌꯥ ꯀꯔꯤꯒꯤꯅꯤꯅ ꯈꯨꯔꯥꯅ ꯑꯗꯨ ꯈꯪꯂꯒ ꯈꯨꯔꯥ ꯀꯩꯗꯧꯕꯒꯤ ꯁꯤꯒꯤ ꯁꯪꯇꯞꯁꯤꯗ ꯂꯩꯕꯤꯔꯤꯕꯅꯣ ꯑꯆꯧꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯕꯤꯕ ꯌꯥꯕꯤꯗꯕ꯭ꯔꯕ ꯏꯍꯦ ꯍꯧꯖꯤꯛꯁꯤꯗ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ ꯇꯥꯟꯁꯤꯜꯂ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯅꯠꯇꯦ ꯁꯨꯝ ꯆꯥꯅꯕꯔꯣ ꯀꯣꯛꯐꯥꯏ ꯍꯔꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯏꯇꯣꯝꯇꯅꯤ ꯑꯩꯒꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯁꯤ ꯁꯤ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯉꯥꯔꯧ ꯋꯥꯠꯆꯗꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯛꯄꯗ ꯐꯨꯔꯤꯈꯥꯎꯗ ꯄꯩꯁꯥ ꯋꯥꯠꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇꯁꯨ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯇꯅ ꯀꯩꯅꯣ ꯈꯔ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯁꯦ ꯃꯣꯏꯅ ꯄꯤꯔꯝꯕꯅꯤ ꯂꯨꯄꯥ 400 ꯁꯤꯅ ꯑꯩꯗꯤꯅꯦ ꯍꯞꯇꯥ ꯑꯁꯤꯃ ꯀꯣꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯗꯨꯒꯤ ꯈꯜꯂꯒ ꯁꯨꯗꯕ ꯌꯥꯗꯕꯅꯤ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏ ꯈꯟꯖꯤꯜꯂꯨꯔꯒꯕꯨꯗꯤ ꯈꯨꯔꯥꯅ ꯍꯥꯏꯔꯤꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯔꯦ ꯈꯨꯔꯥ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯖꯔꯒꯦ ꯍꯣꯔꯦꯟꯁꯦ ꯇꯧꯒꯗ꯭ꯔꯥ ꯍꯌꯦꯡꯁꯦ ꯇꯧꯒꯗ꯭ꯔꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯏꯄꯣ ꯑꯋꯥꯡꯊꯪꯒꯤ ꯀꯩꯅꯣꯗꯒꯤ ꯃꯣꯍꯤꯟꯗ꯭ꯔꯣꯗꯒꯤ ꯃꯅꯥ ꯑꯁꯦꯡꯕꯗꯨ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩ ꯅꯉꯣꯟꯗꯅꯦ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯇꯥꯛꯂꯒꯦ ꯏꯄꯣ ꯑꯗꯨꯒ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯕꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤꯀꯣ ꯂꯥꯏ ꯐꯠꯇꯕ ꯀꯥꯎꯊꯣꯛꯄꯒꯤꯗꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯊꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯥꯕꯨ ꯃꯇꯝ ꯑꯃ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯂꯧꯁꯤꯡ ꯆꯪꯏꯀꯣ ꯏꯄꯣ ꯐꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯒ ꯂꯣꯏꯅꯅ ꯂꯥꯛꯑꯣ ꯑꯗꯨ ꯈꯨꯔꯥ ꯄꯣꯠꯇꯨ ꯀꯌꯥꯝ ꯄꯨꯔꯛꯀꯗꯕꯅꯣ ꯁꯤ ꯂꯨꯄꯥ 50 ꯆꯥꯝꯃꯒꯤ ꯑꯗꯨꯝ ꯄꯨꯔꯛꯑꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯀꯣꯟꯅꯅꯕ ꯀꯣ ꯍꯣꯏ ꯐꯔꯦ ꯈꯨꯔꯥꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯀꯗꯥꯏꯗ ꯋꯥꯟꯗ ꯅꯃꯧ ꯅꯨꯄꯤꯒꯩꯒ ꯂꯥꯎꯊꯠꯅꯔꯒ ꯂꯥꯛꯏꯕꯅꯤ ꯍꯥꯏꯔꯒ ꯐꯔꯦ ꯑꯩꯒꯤꯗ ꯊꯣꯡꯉꯨꯔꯣ ꯏꯄꯣ ꯍꯟꯈ꯭ꯔꯅꯨ ꯌꯨꯝꯗ ꯈꯨꯔꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯐꯔꯗꯕꯅꯤ ꯏꯄꯣ ꯁꯒꯥꯏꯗꯅꯦ ꯉꯥ ꯐꯛ ꯂꯩꯕꯅꯤ ꯃꯗꯨ ꯏꯄꯣ ꯄꯥꯟ ꯈꯔ ꯂꯩꯕꯅꯤ ꯃꯗꯨꯒ ꯍꯦꯛꯇ ꯊꯣꯡꯖꯜꯂꯣ ꯏꯄꯣ ꯉꯁꯤꯗꯤ ꯁꯤꯗꯩꯁꯤꯗ ꯆꯥꯛ ꯆꯥꯔꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯣꯖꯣꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯇꯣꯟ ꯁꯅꯥ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯜꯍꯧꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯀꯅꯥꯗ ꯄꯤꯔꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯗꯣꯖꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯁꯨ ꯂꯩꯔꯤ ꯃꯍꯥꯛꯄꯨꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤꯅ ꯗꯣꯖꯣꯅꯤ ꯗꯣꯖꯣꯁꯦ ꯃꯍꯥꯛꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯍꯧꯅ ꯑꯇꯣꯟ ꯁꯅꯥꯗ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯣꯖꯣꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯣ ꯑꯩꯒꯤꯗꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤꯟ ꯂꯥꯡꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯈꯨꯔꯥ ꯑꯩꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯑꯩꯒꯤ ꯆꯥꯛꯇꯤ ꯍꯥꯞꯇ꯭ꯔꯕꯅꯤ ꯈꯨꯔꯥ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯆꯤꯕꯗꯤ ꯅꯠꯇꯦ ꯑꯩ ꯆꯥꯕꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯈꯨꯔꯥ ꯏꯟꯖꯥꯡꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ ꯇꯦꯡꯀꯣꯠꯁꯤꯕꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯂꯥꯛꯄꯗ ꯄꯨꯖꯔꯛꯂꯒꯦ ꯑꯉꯥꯡꯁꯤꯡꯗꯨ ꯁꯤꯒꯨꯝꯕ ꯏꯟꯖꯥꯡ ꯑꯍꯥꯎꯕꯁꯤ ꯆꯥꯗꯕꯗꯨ ꯀꯨꯏꯔꯕ ꯑꯗꯨꯒꯤꯔꯥ ꯁꯦ ꯈꯔ ꯌꯥꯝꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯕꯨ ꯌꯨꯝꯒꯤꯁꯨ ꯑꯣꯏꯅꯅꯕ ꯁꯦ ꯑꯩꯒꯤꯁꯤ ꯈꯔ ꯇꯪꯈꯥꯏ ꯑꯃ ꯍꯩꯖꯤꯟꯕꯤꯒꯦꯁꯦ ꯌꯥꯔꯅꯤ ꯈꯨꯔꯥ ꯁꯦꯅꯦ ꯍꯩ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯁꯣꯏꯅꯨꯀꯣ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯣꯖꯣ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯣꯖꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯗꯣꯖꯣ ꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯅꯥ ꯈꯨꯜꯂꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯥ ꯑꯃꯅ ꯀꯨꯞꯁꯜꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯒꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯕꯨꯠ ꯀꯧꯊꯣꯛꯂꯒꯅꯤꯀꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏꯁꯨ ꯂꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯂꯤꯅꯤꯅ ꯂꯥꯝꯂꯕꯅꯤꯅ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯍꯜꯂꯛꯑꯦ ꯄꯨꯛꯁꯦ ꯒꯨꯔꯨ ꯈꯣꯡꯕꯗꯨꯗ ꯅꯪ ꯅꯤꯡꯁꯤꯡꯉꯛꯏ ꯃꯤꯅꯦꯍꯦ
asumna phagi tawduna changakpaduta nilani wa makha amuk tarudri dozona kaino ma paira porakpaduta karino haiduna hangni matam aduta dozona se kaino gi khura ton sanagi chak thongbirubani adada injang chi pugodina porak lebani ada sa khrona haibani adubun hei nangamadi cha singsi sugumba haw insang chi sa tabu kuirabduta yotpato ngammoyadana porak lebani ni se dozo ki matau aduta nilani nungsidaba sungamdi fare chaksu loirabani angangsingga punna chathok minarasi haiduna saminnakhre numit adumadi dozo to tayang tasoi kainomai tawbugum tawri masado matam aduda dozo na ngahan makhai ngang tabu wafam kaya amasung ngangli sidagidi aikhoi che gi thau da chamandana ne pit lawon noi ga dori bani icha jiri yangang sing che amuk tuba mi ne samu male ok male na haina ga dori bani asom na har ka matum to sunui nilani ngahan makhai ngang da bawangang sangang amati masidagi di haiba wafam masi tabada nilani ingang ngakcheri masai ki matung dozo nongthel ki matam oyak labada mahak ngasai haina khibaki matungina atun sanagi hidak mana ganza lobato chatkhre nilani na amuk chatkhre ne haiduna yengna lehori atupu mahaki mapuroi bana handak torokliba ngasi torokliba mo ngasi mahak ising chingnei ngan makai ge iman manati masado wakhal do chaman nungai na su uri masai ki matung numidang nga changlakpa mamli torokpa aduwaita dojo atun sana ki mayumda lakli aton sana makhoi gi yum gi chaksangda phunga da mai hogatuna tuminna phamdun leiramli manakta haudong amasu kulli haudong adusu manakta leiriba atul sana da amuk jeng mayuda amuk jeng mai to uirum amuk taw leiri tojo lakpa gi khonjal tabada aton sana na masi ngasi di thengida khara ngana lao hai khraga asumna hairingai dojo na korukli matam aduta aton sana na hai thong do lon dabani nang changak lagane amul lon san lamu nang la ka ne khang nai ne thong do lon san drabani adum na hairak paduta dojo do thong du nam du ying hai ba to bo thong do hang turakle thong du lon san la ba matung da dojo aton sana ki manakta gam lakli manaka thari ba phakaduta phamthari matam maduta aton sana na khara nganna la o hairaga kaidawraba as khura tu sigi potsi moina ngai ro na hairaga kyadi kuina ngai hangre aduda khara thengdokre hoida pharaida ngai kho aina haikiba thabak tu nangbu tawrage haiduna chap tunga leplabro au khura ai leple ai isa singdaga si ai khoi ina khulak lagada banayana ai hairam bani tawri si yanguni masa si thak lisi yang hai tawudoriba thabak asi pungning leitaraga tawudaba thabakni sarang naraga afinga fai wena tawbu yaba thabak ngati ko ai haige muna taw nangna tawudoriba thabak asina naha ki punsi ji awon baba purakadoribani awon bado afaba romda oirakpasu yai phattaba romda oirakpasu yai aduga aina tawudoriba solngidoriba laison leiwatin wasina nangna kauthukliba layasei haina tanaba yaba layama oina tholokpasu yai aduga haina tanaba yadaba tholokpasu yai karba bonga tholakani haibe sungamdi tan chadrabade ipo but homo oina lakpasu yari poni kayuna hasibu kura but homo su leibro ya kari ke leitani lai singna leibuduna ni ne tayong panda su leiriba se ha ai lai da su nupi tangkai nupa tangkai leiribani nei bo kura ai don't know bhapta jare aina thokpa tanga jarani khangda gana khura gi da la ga hangalu ri kedorogi ya to budi chumi phare aina loina mak sem sadun leirabani se sigi leiwa se nang pawa thokpri yengu asumna haiduna sejet amada khari kainu khar iraga dojo da biselakli madu ubada dojo na mado pari matam kuina atu kumbato thadok urabani na khadi latli adubu mahak baton paba ngamli bani na adu pawdudi arai bagi thabakni khara lachar basu mak mayek loina makhangli matam aduda dojo na ai haijeragani khangi haiduna khomli aton sanana masa nahangna lakak tawraga haibudu nattaba barang chimpa thiba ngalaba matungda aigi nakta lao madugi matungda nahanga tawutu thak makha tabado ai takke ko haiduna dojo da hairi
ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯔꯦ ꯈꯨꯔꯥ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯂꯥꯏ ꯑꯗꯨꯒꯤ ꯀꯧꯊꯣꯛꯐꯝ ꯑꯃꯗꯤ ꯂꯥꯏ ꯑꯗꯨꯅ ꯊꯣꯛꯄ ꯃꯇꯝꯗ ꯀꯝꯗꯧꯅ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯟ ꯁꯅꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯑꯇꯣꯟ ꯁꯅꯥ ꯗꯣꯖꯣꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯗꯣꯖꯣ ꯑꯁꯤ ꯄꯪꯁꯤꯡ ꯁꯤꯡꯕ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦꯁꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯏꯔꯕ ꯆꯦꯆꯦꯠ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯂꯥꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯧꯔꯛꯄ ꯌꯨ ꯉꯥꯎꯕ ꯈꯔꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯕꯥꯏꯛ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯝꯃꯛꯈꯤ ꯑꯗꯨꯅ ꯊꯣꯝꯕꯗ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯣꯖꯣ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯈꯤ ꯑꯃꯗꯤ ꯗꯣꯖꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯈꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯁꯣꯛꯈꯤꯗꯦ ꯇꯧꯕꯇꯕꯨ ꯗꯣꯖꯣꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯗꯔꯝꯗꯤ ꯀꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯒꯤ ꯑꯅꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯅꯣꯔꯃꯦꯜꯗ ꯉꯥꯡꯅꯔꯤꯕ ꯑꯁꯦ ꯇꯥꯕꯗꯤ ꯉꯝꯂꯔꯣꯏ ꯀꯟꯅ ꯀꯟꯅ ꯍꯥꯏꯅꯔꯕ ꯀꯥꯟꯈꯛꯇꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤ ꯃꯗꯣ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯗꯣꯖꯣꯒꯤ ꯅꯨꯄꯤ ꯅꯤꯂꯅꯤꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯃꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯗꯨ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯌꯦꯡꯈꯤꯗ꯭ꯔꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯗꯣꯖꯣꯒꯤ ꯑꯅꯥꯕ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯗ ꯁꯦꯟꯈꯔ ꯄꯤꯔꯝꯂꯒ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯪꯒ ꯂꯩꯖꯗꯕ ꯃꯤ ꯋꯥꯠꯄ ꯗꯣꯖꯣꯒꯤ ꯏꯃꯨꯡꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯦꯟ ꯈꯔ ꯑꯗꯨꯅ ꯗꯣꯖꯣꯕꯨ ꯂꯥꯌꯦꯡꯂꯒ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯈꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯗꯣꯖꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯑꯅꯥꯕꯗꯣ ꯐꯔꯛꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯇꯥꯗꯕꯗꯣ ꯑꯗꯨꯃꯛ ꯂꯩꯔꯤ ꯗꯣꯖꯣꯅ ꯈꯜꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯑꯁꯤꯗ ꯗꯣꯖꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯖꯣꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯑꯇꯣꯟ ꯁꯅꯥꯗꯣ ꯂꯥꯛꯈꯤ ꯗꯣꯖꯣ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯍꯥꯟꯅꯒꯤ ꯄꯣꯂꯥꯡ ꯁꯥꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯇꯣꯟ ꯁꯅꯥꯅ ꯗꯣꯖꯣꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯄꯣꯂꯥꯡ ꯁꯥꯕꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯜꯂꯦꯅꯦꯀꯣ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯗꯣꯖꯣ ꯇꯥꯗꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯏꯍꯤ ꯗꯣꯖꯣ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯗꯨ ꯈꯪꯕꯗꯒꯤ ꯗꯣꯖꯣꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯈꯨꯔꯥ ꯑꯇꯣꯟ ꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯨꯔꯥ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯁꯤꯗ ꯐꯝꯕꯤꯌꯨꯁꯦ ꯌꯥꯔꯦꯗ ꯅꯪꯕꯨ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯑꯇꯣꯟ ꯁꯅꯥꯅ ꯍꯪꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯗꯣꯖꯣꯅ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ ꯃꯁꯤꯁꯨꯅꯦ ꯃꯇꯝ ꯀꯨꯏꯅ ꯁꯥꯔꯨꯗꯕꯩꯔ ꯀꯩꯅꯣ ꯏꯁꯣꯏ ꯁꯣꯏꯔꯤꯌꯦ ꯏꯍꯦ ꯗꯣꯖꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯁꯥ ꯑꯁꯤꯕꯨ ꯈꯔ ꯐꯔꯕꯔꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯗꯣꯖꯣꯗ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕ ꯑꯗꯨꯗꯗꯤ ꯗꯣꯖꯣꯅ ꯑꯣ ꯈꯨꯔꯥ ꯍꯛꯆꯥꯡꯒꯤ ꯑꯅꯥ ꯑꯌꯦꯛꯇꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯣꯡꯁꯤꯃꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯆꯦꯆꯦꯠꯇꯣ ꯄꯤꯔꯛꯂꯤ ꯗꯣꯖꯣꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯄꯤꯔꯛꯈꯤꯕ ꯂꯩꯋꯥꯗꯣ ꯎꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯇꯣꯟ ꯁꯅꯥ ꯗꯣꯖꯣꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯗꯣ ꯆꯦꯛꯁꯤꯟꯅ ꯇꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯈꯨꯔꯥꯁꯤ ꯍꯣꯏ ꯚꯥꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦꯅꯤ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤ ꯆꯥꯡꯌꯦꯡ ꯇꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯖꯣꯅ ꯑꯆꯤꯛꯄ ꯃꯇꯝ ꯃꯍꯥꯛꯅ ꯇꯨꯝꯒꯗꯕꯁꯤꯡ ꯑꯗꯣ ꯀꯥꯏꯊꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯄꯥꯕꯗꯒꯤ ꯃꯍꯥꯛ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯉꯝꯂꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯉꯝꯂꯕꯗ ꯗꯣꯖꯣ ꯑꯇꯣꯟ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯃꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯑꯃꯗꯤ ꯃꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯀꯠꯂꯒ ꯀꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯗꯣꯖꯣ ꯂꯥꯛꯄꯅ ꯗꯣꯖꯣꯗꯣ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯗꯣꯖꯣꯅ ꯀꯧꯕ ꯃꯇꯝꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯍꯥꯏ ꯇꯥꯔꯦ ꯑꯩ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕꯗꯣ ꯗꯣꯖꯣꯗꯤ ꯇꯥꯗꯕꯅꯤꯅ ꯍꯟꯖꯤꯟ ꯄꯪꯀꯧꯗ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯪꯀꯧꯗ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯣꯝꯗ ꯑꯩꯅ ꯈꯨꯝꯂꯤꯕꯁꯤꯕꯨ ꯇꯥꯗꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯈꯨꯟꯒꯠꯂꯒ ꯗꯣꯖꯣꯒꯤ ꯃꯅꯪꯒꯟꯗ ꯊꯣꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯍꯦ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯑꯇꯣꯟ ꯁꯅꯥꯅ ꯂꯥꯡꯒꯅꯨ ꯌꯥꯔꯦ ꯑꯩ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗꯒꯤꯗꯤ ꯗꯣꯖꯣ ꯈꯨꯔꯥꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯁꯨꯈꯨꯝ ꯈꯨꯝꯄꯣꯟꯇꯦꯅꯦ ꯌꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯈꯨꯝꯂꯤꯕꯗꯨꯗꯤ ꯃꯥꯅ ꯇꯥꯗ꯭ꯔꯒ ꯍꯥꯏ ꯀꯔꯤ ꯂꯩꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯂꯦꯋꯥꯗꯨꯕꯨ ꯐꯥꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯈꯨꯔꯥ ꯉꯔꯥꯡꯗꯩ ꯆꯥꯛ ꯄꯤꯖꯗꯦ ꯑꯩ ꯅꯨꯄꯤꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯗꯨꯝ ꯂꯩꯌꯦꯅ ꯏꯍꯦ ꯑꯁꯨꯝꯅ ꯏꯍꯦ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯅ ꯗꯣꯖꯣꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯅꯍꯥꯛ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯈꯨꯔꯥ ꯂꯩꯋꯥꯗꯨ ꯐꯥꯔꯦ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣꯗꯣ ꯍꯪꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯍꯥꯟꯅꯅ ꯈꯪꯉꯤ ꯗꯣꯖꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯏꯗꯨꯅ ꯊꯝꯂꯕ ꯆꯦꯖꯦꯠ ꯑꯗꯣ ꯗꯣꯖꯣꯗ ꯑꯃꯨꯛ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯄꯥꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯇꯧꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝꯗꯤ ꯋꯥꯐꯝ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯅ ꯍꯧꯅ ꯂꯥꯎꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯣꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯦ ꯑꯗꯨꯗ ꯏꯔꯒ ꯄꯤꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯗꯣꯖꯣꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯗꯣꯖꯣ ꯃꯌꯨꯝ ꯌꯧꯔꯕꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯔꯨ ꯑꯣꯏꯅ ꯆꯪꯒꯗꯧꯔꯤꯕꯁꯤ ꯌꯦꯟꯕꯤ ꯑꯃꯅꯤ ꯌꯦꯟꯕꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯃꯔꯨꯝ ꯀꯣꯛꯀꯗꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯌꯦꯟꯕꯤ ꯑꯣꯏꯒꯗꯕꯅꯤ ꯃꯗꯣ ꯃꯍꯥꯛꯅ ꯀꯅꯥꯒꯤ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯜꯂꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯇꯧꯒꯗꯕ ꯃꯐꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯨꯗꯨꯞ 200-300 ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯗ ꯇꯧꯒꯗꯕꯅꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯏꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤꯕ ꯂꯩꯔꯛ ꯑꯆꯧꯕ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯗꯨꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣꯗꯣ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯟꯕꯤ ꯑꯗꯣ ꯍꯨꯔꯥꯟꯐꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯗꯣꯖꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯗꯣꯖꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯌꯨꯝꯂꯣꯟ ꯃꯔꯤꯒꯨꯝꯕ ꯀꯥꯟꯅꯔꯒ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯦꯟꯕꯤ ꯑꯃ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯌꯦꯟꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯕꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯤ ꯗꯣꯖꯣ ꯃꯍꯥꯛ ꯌꯦꯟꯕꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯄꯔꯞ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ ꯃꯅꯥꯒ ꯄꯪꯂꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯪꯃꯣꯏ ꯍꯥꯎꯋꯏ ꯇꯧꯖꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯍꯨꯏꯁꯤꯡꯅ ꯂꯥꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯥꯎꯖꯦꯡ ꯍꯧꯔꯧ ꯈꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯅꯅꯕ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯈꯣꯡꯅꯥꯡ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯆꯧꯕ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯅ ꯐꯥꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯗꯣ ꯏꯁꯣꯡ ꯁꯣꯡꯖꯤꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤ ꯀꯅꯥ ꯑꯃꯠꯇꯁꯨ ꯇꯥꯟꯅꯗꯦ ꯃꯗꯣ ꯂꯧꯀꯣꯜ ꯑꯃꯒꯤ ꯃꯇꯥꯏꯋꯥꯏꯗꯁꯨ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯃꯐꯝ ꯑꯗꯣ ꯆꯠꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯗꯣꯖꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯐꯖꯅ ꯐꯔꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯃ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯗꯣꯖꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯗꯣꯖꯣꯅ ꯍꯣꯏ ꯀꯅꯥꯅꯣ ꯑꯗꯨ ꯂꯩꯔꯤꯕꯗꯣ ꯍꯥꯏ ꯕꯨꯠ ꯑꯣꯏꯔꯕꯗꯤꯅꯦ ꯍꯥꯏ ꯆꯠꯂꯧꯔꯣꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤ ꯕꯨꯠ ꯀꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕꯗ
muri muri tauba ama leiribado machi karisu lengdi dojo yamna kina karino asibo haduna sum sangsen duna yengdubadati karisu oiramdrei sumnagi lafu matup ama nga thaduna leibu oiramle mado angang singna sanaba natragana makoigi labok chatpa mi singna lafu ado makoina kaklaga porakpada adaida huntuk lambra karino amati sodana toramlagani haidana dojo na khanduna lafu matup ado inthukri masina ingonda lai amuk sari kanana bu thamjil lamli bonone mathong chadeda masi mina kina ba thamjil ma sodana oiramgani ai swai sida hekta mak lai tainarage karigumada madu tholokagati aingonda sahum khara phangani haibani nuksit asaba sitpa amadi mina kapagi makhol tagani haibani adum mataba horoklabadi hai aigi imanga leboro karigi adumna kihalibano haidana thauna leina haigadabani haibani ko phare laiwasing si solage asomna mahana khallaga yembi ado mahana makhong adu kisallaga masalon sinduna thami aduduga mahanga laiwa ado khubak lonaduna murum sonba hawraklei adumna mahana laiwa hek son khibaga ikhang khangaudana mahanga leiriba phamduna leiriba khongnang adugi matondagi musin muba ama mamaina makhada yungtharaga tapna muri kumtharakli matam maduta dojo gi masada asab nuksit kayama phuba hawraklei aduga masa adu su humang kang khalakli akoi baduta kanagumba ama chatpagi mawongda su torokli dojo mame tapna pangthorok padadi khongnang adugi makhong aduda musin muna migi mawong manba ama phamlaga lerimbi ubada dojo khangprek khangduna chongthoki aduga longkhrak longna turi matam madu dojo na aina toriba sidi soire ai ki re haiba se mana khangiba tare khantuna thauna leina phukakutuna phami aduga hoi karigino migi manaka lakobu adumna but pret lapogum lapa hona bro adumna hairu batuta dojo gi mamanga leiriba aduna hai karigino nahang na ai kauri base nang na ai kauri bagi maram hayu adumna hairu bata dojo na hai ai nangonda pakhon khara sige hai ai na sige da pakhola si nahang na yarabadi ureda da sa yembi se nangonda pije ga dori bani hai masi gi nupa si mawong mani ai na mahai ma na makhum hai nangi yembi asibudi nangna pijera su sarani ai na haibadi na hana ai kauribasi kari maram gino haibani ne ai laimu nangon da ai ngasi sinaga tur thabak asi na tawba charoiko nang talle ka ya chakrdi bo amai ba dojo ki tikhang ga dabani ai koi ge laikai da ina yamna khunba gopalari koba amol ama laibani maha ke mayumda chatle haraga magi nupina ngahan sorata sirakpa necklace to madu lawru gadabani ai masi gi nupa chi ngawidana hai nang nai kauri basi adu gira hai laimu adu kane nang konda ina sinari ba thabak sina mai pak laba se si yembi se ina pi ga dori bani adu kane necklace adu lawru ga laka matam da bi kana to honba yaroi maram di madu tiga lakane ba adu ga sana ado nahang na aina huran khre haibasi kana amata na khangna ba ga makta sana adugi mapu dugi wakhal lon dudane sana adu leirami haibegi wakhal chibong da kauthuan ga dabani ko ai masi gi nupa asti mawong mani ni masi aina sarokta ne mamma ya sidi chongchin gani ko masi asumna laimu adun amangang dojo ra amangang tawrini matam adutta chawraklaba laibu aduna khangwang wang lepkhalakli matam aduda dojo to laimu aduda yengkhatlaga mahak longkhak longna amuk turi aduga dojo to phulawna hawulaga adumna karana taw hai tuna mahakna yamna sauna sairi matam aduda laimu aduna yamna sauna khon khara kanna nangna tawribasi kariro ayase nangbo hatpangami ba laini hayon lawrakli matam adu dojo na hai nangna ai hatpangami natraga ngamde haibadu ai khang mathau tadi aina haikwe thabaga do hojik tawro chalu adumna hairakpaduta laimu aduna masigi nupa asi nongmatraga nongmade aina sodina pukhradawni adu mana ai kauthokdabanina aigi chakthaksu pidibanina mahana hariba thabaga se ai tawrage hairamlaga laimu ado mafam adudagi mangkhre laimu aduna mangkhibaduta dojona ai sanapur o haraga mangkhre phai amuka kauri asomna haraga dojona laiwa ado amuka solai adumna solubaduta hantamuksu laimu ama mahaki mamangda leplari matam mar dojona
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯃꯥꯡꯈ꯭ꯔꯤꯗꯤ ꯆꯠꯂꯨ ꯕꯥꯃꯣꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯅꯍꯥꯛꯅ ꯁꯅꯥꯗꯣ ꯂꯧꯔꯒꯗꯕꯅꯤ ꯃꯗꯨ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯗ ꯇꯥꯗꯦ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯑꯩꯅ ꯄꯥꯏꯔꯒ ꯂꯪꯈꯤꯕꯗ ꯅꯪꯒꯤ ꯁꯨꯃꯥꯡ ꯌꯧꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯣꯖꯣꯅ ꯍꯣꯏꯅꯦ ꯁꯨꯃꯥꯡꯗꯒꯤ ꯂꯪꯉꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯊꯣꯡꯗꯒꯤ ꯂꯪꯉꯛꯀꯦꯔꯥ ꯑꯩꯉꯣꯟꯗ ꯁꯅꯥꯗꯨꯕꯨ ꯄꯤꯔꯗꯤ ꯌꯥꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯗꯦ ꯗꯣꯖꯣꯁꯦ ꯃꯅꯥ ꯄꯪꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅ ꯅꯥ ꯇꯥꯍꯧꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯟꯗꯟꯗ ꯂꯧꯊꯣꯛꯂꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯟꯒꯦ ꯇꯧꯔꯛꯂꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯂꯧꯊꯣꯛꯂꯒ ꯀꯟꯒꯦ ꯇꯧꯕ ꯃꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕꯅꯤ ꯍꯩ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯆꯠꯂꯒꯦ ꯅꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏ ꯃꯥꯡꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯗꯣꯖꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯁꯤꯒꯤ ꯃꯥꯏꯕ ꯁꯣꯏꯅꯥꯎꯁꯤꯅ ꯑꯩꯕꯨ ꯊꯕꯛ ꯊꯥꯔꯤꯕꯅꯤ ꯑꯁꯤꯒꯤ ꯌꯦꯟꯕꯤꯁꯤ ꯄꯤꯖꯅꯦꯗꯅ ꯃꯁꯤꯗꯤ ꯐꯖꯔꯦꯍꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯒ ꯑꯁꯣꯝꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯎꯀꯨꯗ ꯂꯩꯃꯤꯟꯅꯔꯝꯕꯗꯥꯏꯅꯦ ꯅꯪꯕꯨ ꯑꯁꯣꯝꯒꯤ ꯍꯟꯗꯛ ꯁꯤꯔꯛꯄ ꯈꯨꯔꯥ ꯆꯥꯎꯊꯣꯏ ꯍꯣꯏꯒ ꯄꯨꯟꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯧꯕꯗꯥꯏꯅꯦ ꯅꯪꯕꯨ ꯆꯠꯂꯝꯕꯅꯦ ꯁꯤꯒꯤ ꯃꯥꯏꯕ ꯁꯣꯏꯅꯥꯎꯁꯤꯅ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯑꯩ ꯁꯤꯗ ꯂꯥꯛꯏꯕꯁꯤꯅꯤ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯏꯕ ꯑꯩꯁꯨꯅꯤꯅꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯅꯥꯄꯪꯁꯤꯅ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯑꯩ ꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯁꯤꯕꯨ ꯃꯅꯥ ꯄꯪꯉꯦꯕ ꯍꯣꯏꯅꯦ ꯃꯅꯥ ꯄꯪꯕꯅꯤꯁꯦ ꯏꯕꯥꯅꯤ ꯁꯥꯟꯅꯩ ꯋꯥꯔꯤꯁꯦ ꯃꯥ ꯀꯔꯤꯝ ꯇꯥꯔꯝꯃꯣꯏ ꯕꯨꯠ ꯀꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯧꯏꯅꯦ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯅꯠꯇꯦ ꯅꯪ ꯀꯥꯏ ꯆꯠꯂꯣꯏꯅꯣꯕ ꯁꯤꯒꯤ ꯁꯅꯥꯁꯤ ꯂꯧꯔꯨꯔꯤꯕ ꯅꯪ ꯍꯨꯔꯥꯟꯕꯩ ꯊꯕꯛꯁꯨ ꯇꯧꯔꯕꯣ ꯅꯪ ꯀꯜꯂꯤꯉꯩꯗ ꯇꯧꯕꯗꯨ ꯅꯠꯇꯅ ꯁꯤꯗꯐꯥꯎ ꯇꯧꯕ꯭ꯔꯣ ꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯥꯏꯕꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯕ ꯈꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯌꯦꯡ ꯃꯥꯅ ꯁꯤꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯥ ꯊꯅꯝꯃꯒ ꯑꯩ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯎꯁꯤꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣꯅꯦ ꯑꯗꯨꯗ ꯏꯕꯥꯅꯤ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦꯅꯦ ꯀꯔꯤꯅꯣ ꯅꯪꯒ ꯃꯥꯒ ꯁꯤꯟꯅꯔꯕꯗꯤ ꯑꯩꯒ ꯃꯥꯒ ꯁꯤꯟꯅꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯍꯥꯟꯅ ꯀꯧꯕ ꯑꯩꯅ ꯈꯔ ꯆꯥꯟꯁ ꯐꯪꯕ ꯍꯥꯏꯗꯨꯅꯤ ꯑꯣꯐꯔꯅꯤꯅꯦ ꯀꯩꯗꯧꯔꯦ ꯑꯁꯣꯝꯅ ꯂꯥꯏꯃꯨ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨꯗ ꯗꯣꯖꯣꯅ ꯊꯣꯔꯥꯏ ꯃꯆꯥ ꯑꯩꯅ ꯇꯧꯈꯣ ꯍꯥꯏꯕ ꯊꯕꯛꯇꯨ ꯋꯥꯔꯤꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣꯕ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯤ ꯀꯔꯥꯏ ꯄꯤꯔꯛꯑꯣ ꯁꯅꯥꯗꯣ ꯄꯤꯔꯛꯎꯅꯦ ꯑꯁꯨꯝꯅ ꯁꯅꯥꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯧꯔꯤꯕꯁꯦ ꯑꯃꯈꯛꯇꯪ ꯀꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨꯗ ꯂꯥꯎꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯁꯤꯒꯤ ꯀꯔꯝꯕꯅꯣ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯀꯧꯊꯣꯛꯄꯗꯨ ꯀꯔꯝꯕꯅꯣ ꯑꯁꯤꯔꯥ ꯍꯧꯖꯤꯛ ꯁꯅꯥ ꯄꯤꯔꯛꯄꯗꯨ ꯀꯔꯝꯕꯅꯣ ꯑꯗꯨꯝꯅ ꯗꯣꯖꯣꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯃꯁꯤꯒꯤ ꯂꯥꯏꯃꯨꯁꯤ ꯍꯥꯟꯅ ꯀꯧꯊꯣꯛꯄꯅꯤ ꯃꯥꯅ ꯃꯥꯡꯈꯤꯕꯗꯨꯗ ꯑꯩꯒꯤ ꯊꯕꯛꯀ ꯇꯧꯔꯝꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯏ ꯋꯥ ꯁꯣꯜꯂꯒ ꯀꯧꯊꯣꯛꯂꯨꯕꯗ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯍꯥꯛꯀꯤ ꯊꯕꯛ ꯂꯩꯇꯦ ꯅꯍꯥꯛꯇꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯗꯣꯖꯣꯅ ꯑꯗꯒꯤ ꯌꯦꯟꯕꯤꯗꯣ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯗꯣꯖꯣꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯂꯥꯏꯃꯨ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯃꯟꯗꯦ ꯃꯁꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯁꯤ ꯍꯥꯏꯗꯨꯅ ꯗꯣꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯗꯣꯖꯣꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯁꯣꯔꯣ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯗꯣꯖꯣꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕꯅꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯅꯥꯗꯣ ꯃꯈꯨꯠꯅ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ ꯃꯁꯤ ꯀꯥꯏꯊꯣꯛꯂꯕꯗꯤ ꯃꯁꯤ ꯂꯨꯄꯥ ꯂꯥꯛ 1 ꯁꯤꯠꯅꯕ ꯌꯥꯏꯁꯦ ꯐꯔꯦꯗ ꯃꯁꯤꯒꯤ ꯁꯅꯥꯁꯤ ꯀꯥꯏꯊꯣꯛꯂꯒ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯪꯍꯜꯂꯣꯏ ꯃꯉꯣꯟꯗꯒ ꯈꯪꯍꯜꯂꯨꯔꯕꯗꯤ ꯃꯥ ꯑꯣꯏꯅ ꯁꯤꯒꯤ ꯀꯥꯏꯔꯛꯀꯅꯤ ꯃꯁꯤ ꯀꯥꯏꯊꯣꯛꯂꯒ ꯄꯩꯁꯥ ꯆꯕꯨꯟꯗ ꯑꯣꯏꯅ ꯃꯉꯣꯏꯒꯤ ꯃꯃꯥꯡꯗ ꯍꯩꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯤꯠꯀ ꯊꯛꯀꯠꯂꯗꯅ ꯃꯌꯥꯒꯗ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯋꯥꯟꯊꯒꯗꯧꯔꯤꯕꯅꯤ ꯗꯣꯖꯣꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯞꯄꯨ ꯂꯥꯎꯕꯨ ꯇꯧꯗꯨꯅ ꯀꯤꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯗꯣꯖꯣꯗꯤ ꯃꯅꯥ ꯄꯪꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯀꯣꯟꯊꯣꯡ ꯌꯧꯈ꯭ꯔꯤ ꯂꯥꯏꯃꯨ ꯑꯅꯤꯗꯣ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯃꯁꯥꯏꯒꯨꯜ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯛꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯃꯥꯏꯕꯁꯤ ꯃꯅꯥ ꯄꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯦꯕ
ꯑꯃꯥꯏꯕ ꯃꯅꯥ ꯄꯪꯕ ꯂꯣꯏꯅꯕꯁꯤ ꯂꯥꯏꯃꯣꯏ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯕ ꯖꯥꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯣꯖꯣꯅ ꯄꯤꯔꯝꯃꯤꯕ ꯌꯦꯟꯕꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯣꯖꯣ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯅꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯇꯨꯅ ꯀꯥꯏꯊꯣꯛꯂꯨꯔꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯖꯥꯝ ꯑꯗꯨꯅ ꯌꯥꯝꯂꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯈꯤ ꯗꯣꯖꯣꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯂꯅꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯏ ꯃꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯠꯂꯨꯔꯤꯕ ꯖꯥꯠꯂꯥ ꯃꯅꯥꯔꯒ ꯃꯅꯥ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯌꯦꯟꯕꯤ ꯑꯃꯨꯕꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯍꯧꯔꯤꯕꯗꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯂꯒ ꯂꯩꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯤꯄꯥꯏꯖꯔꯤ ꯅꯤꯂꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯗꯣꯖꯣꯅ ꯍꯦꯔꯥ ꯑꯩꯕꯨ ꯌꯦꯟꯕꯤ ꯃꯆꯥ ꯃꯁꯨꯗ ꯆꯣꯞꯄꯤꯒꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯁꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯣ ꯖꯣꯔꯣ ꯍꯩꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯂꯃꯅꯤ ꯃꯁꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯍꯩ ꯀꯔꯤꯃꯇ ꯀꯤꯒꯅꯨꯅꯦ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯧꯔꯗꯧꯅꯤ ꯁꯦ ꯌꯨꯝꯒꯥꯁꯦ ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯤꯁꯦ ꯄꯨꯡꯐꯨꯟ ꯐꯨꯝꯖꯤꯜꯂꯗꯧꯅꯤꯅꯦ ꯑꯩꯅꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯄꯩꯁꯥꯗꯤꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯂꯧꯒꯗꯕ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯖꯣ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯗꯣꯖꯣꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯉꯥ ꯂꯩꯔꯒ ꯊꯣꯡꯉꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤ ꯅꯤꯂꯅꯤ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯗꯣꯖꯣꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯛꯂꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯥꯝꯗꯕꯁꯨ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯩꯁꯥꯁꯤꯡꯗꯣ ꯃꯤꯅꯒ ꯎꯔꯕꯗꯤ ꯀꯔꯤ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯇꯥꯁꯤꯜꯂꯒ ꯃꯍꯥꯛ ꯆꯦꯛꯁꯤꯟꯅ ꯎꯄꯨ ꯃꯅꯨꯡꯗ ꯐꯤꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯈꯤ ꯁꯣꯝꯗꯅ ꯗꯣꯖꯣ ꯄꯔꯞ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯈꯣꯜ ꯑꯃꯗꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯇꯣꯟ ꯁꯅꯥꯗꯤ ꯂꯩꯔꯝꯗꯦ ꯗꯣꯖꯣꯅ ꯀꯟꯅ ꯀꯧꯕꯗꯒꯤꯗꯤ ꯑꯇꯣꯟ ꯁꯅꯥꯗꯣ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯑꯩ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯂꯨꯔꯤꯕꯅꯤ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯖꯣꯅ ꯈꯨꯔꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯑꯇꯣꯟ ꯁꯅꯥꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯍꯩ ꯊꯕꯛꯁꯤ ꯅꯪꯅ ꯇꯧꯕ ꯃꯇꯝꯗ ꯀꯔꯝ ꯇꯧꯈꯤꯕꯒꯦ ꯀꯔꯤ ꯍꯥꯏꯅꯈꯤꯕꯒꯦ ꯂꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯀꯗꯥꯏꯋꯥꯏꯗ ꯀꯧꯊꯣꯛꯂꯨꯕꯅꯣ ꯅꯪꯕꯨ ꯑꯗꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯍꯪꯕ ꯑꯗꯨꯗ ꯗꯣꯖꯣꯅ ꯑꯆꯠꯄ ꯄꯩꯁꯥꯅꯦꯃꯤ ꯈꯨꯔꯥ ꯅꯪꯕꯣ ꯁꯦ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯔꯒ ꯌꯦꯡꯉꯕꯅꯤ ꯑꯗꯨꯗ ꯅꯠꯇꯅꯅꯦ ꯃꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥꯗꯣ ꯑꯩꯅ ꯀꯥꯏꯊꯣꯛꯂꯝꯂꯝꯕꯅꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯗꯣꯖꯣꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯅꯍꯥꯛ ꯀꯗꯥꯏꯋꯥꯏꯗ ꯂꯥꯏꯗꯣ ꯀꯧꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯃꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗꯒꯤ ꯀꯧꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯑꯗꯨꯒ ꯂꯥꯏ ꯑꯅꯤ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯇꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯇꯣꯟ ꯁꯅꯥꯗꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇꯪ ꯐꯥꯎꯕ ꯇꯥꯏꯅꯕꯗ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯅꯍꯥꯛꯅ ꯑꯅꯤ ꯀꯧꯊꯣꯛꯂꯨꯔꯤꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯦꯟꯕꯤ ꯑꯃ ꯂꯪꯁꯤꯜꯂꯝꯂꯒ ꯅꯍꯥꯛꯅ ꯐꯦꯠ ꯂꯥꯎꯔꯒ ꯅꯌꯨꯝ ꯇꯥꯟꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯀꯔꯤꯃꯇ ꯇꯧꯗꯅ ꯊꯥꯗꯣꯔꯛꯂꯤꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯣꯖꯣꯗꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯃꯅꯥ ꯄꯪꯕꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯗꯣꯖꯣꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯅꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯂꯤ ꯑꯇꯣꯟ ꯁꯅꯥꯅ ꯅꯣꯛꯂꯤꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯅꯣꯛꯄ ꯑꯗꯨꯒ ꯗꯣꯖꯣꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯄꯤꯕꯁꯤꯗ ꯍꯔꯥꯎꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯅꯤꯗꯤ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟꯗꯤ ꯃꯥꯟꯅꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯗꯣꯖꯣꯗ ꯐꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯅꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯎꯀꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯗꯣꯖꯣꯕꯨ ꯇꯥꯟꯊꯣꯔꯛꯈꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯗꯣꯖꯣꯒꯤ ꯃꯇꯨꯡꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯏꯅꯕ ꯍꯧꯔꯕꯅꯤ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯗꯣꯖꯣꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯄꯣꯞ ꯊꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯕ꯭ꯔꯥꯍꯃꯣꯟ ꯑꯗꯨꯒꯤ ꯅꯤꯄꯥꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯣꯖꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯑꯩꯒꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯅꯪꯕꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯍꯟꯗꯛ ꯒꯥꯔꯤꯅ ꯊꯣꯝꯃꯦꯅ ꯇꯧꯕꯗꯨꯕꯨ ꯈꯔ ꯐꯔꯕꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨ ꯗꯣꯖꯣꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯑꯩꯗꯤ ꯈꯪꯗꯦꯗ ꯃꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ
Duzona khumakliduga hangaklituga ichan taba atuta pamol aduna manakonga changchenduna natte de aina hangbadi nangbu anda gari na thenglubudu khara pharabara hangbani ne haiduna hangli dojo sor sano hondoklaga au khara budi phare ado na sidi yahodre na sedanga yarmadi khara chu phagadabani mi nam ngau ai nung khum aseba loi haidoke tawi asumna hairakpaduta pamol aduna kariyone mana singba haidoke tawi haribasibo hai nangbu chaka charabro haiduna makhutna ingi tokno khangali tozona sarida haiduna hairam laga mahak chatlage ai hairam laga dumak chatkhri matam maruta pamol aduna masi makok ta sokhibadigi kaino mai tok tawri ngahan waidi khoi gu ubasi aiga haidana yamma nusna tawbani nuwaite da mi punsi se ngarang da okto thawbudu ngasina liso tharomi do hek tawida asomna hairam laga chatkhi matam maruta dojo do aiga adu da haife jingakli bamol aduna chatkibadu da dojona is ai di ngarang ma gi nupi ge sana huralu budu khangkhra jala haidinadi swai bu lawre karigumba ga mana mi ge mayam khomina koyunda laba marudigi di yumji gorong chidaraba marudigi di mainam payal langkila mai ngarang tharaba lekai mayam koiselaga mai tiaba aiga nilaniga ichanu paahumduga khoi chenbam di leita marengdom da power ga chelapkada khumana thasalaba adigi ji khunang le khom markuda khoi chi lotnaba is tawdi ba thabak to arai badinati adumaina ga tawrabadi ko ngarangi putna wadi to kautoklaga lekai sin nei khai hangadamni ai si power piracy moina khangdaba saradana dojo na murum solaga chatlingai matam matuta nilani tungdagi huwa muktang ai kho haituna korokli nilani sakhomda thawrairam de haituna thawleiba lakpata halakki lambida dojo thingaribani dojo na matonta murum solaga chatlingai nilani kanna korokliba to dojo tab jatnati nilani chengsellaktuna dojo da tab pairui matam adu dojo na hai kanano haiduna makut masaga do pharang kalaga songthok chongsin tawbu da nilani nuklaga nati nangi na dubu amutangi doktaba yararoi paishaduna khara tholobadi nagi nado amutang hana yengthoksi asomna kanna lauri matam adu dojo na hoine paisha khara tholobani na nasi yengthokpo phare hai hayema doctor chasi asomna hairakpata nilani na nangna ngarang porko paisa doti to kachinda loigrani haiduna hairi matamar dojona hai adu gidi kaipta khaluno hurai do midang lawrugi ne asuna hairakpatu nilani na kadai dagi lawrugi duri ba jatno haiduna thamoi da khalli asuma tawduna makhoyani punna changminarakpana makoi yom jarok labada sai sing thong thakuna saminari nilani mahaki mapuroi bra tawriba thabaga sikarino kadai dagi no ma lawriba paisa se haiduna thamoi da jat khalli bani adubu haidokpadi ngamdi masigi matung dojo do numirangi matam oyaklabada sana pagidamagta sem sarakli niladina mahaki mapuroi bana lawriba paisa si kadai dagi no haibatu khangdoklagi khladuna dojo gi matung de inarakli mahana dung inaribado dojo ti kaisu khangbanati mana pangmanina asum dojo na chaktoba lambi adu asuk inarakpada nilaniti masado humang kangkhalai maramdi mayamna khwaidigi tamlai hainariba buthu I hainariba lambi achouba lerak achouba adugi khongnang khong adu tamna sum lakpa du ta nilanina kaino magi sipu mi gi buthu ya pham masida sanalupa mayam lutliba chala haiduna khalli asum inarak paduna hojikti khongnang adugi makhong jawri wang chawraba masa phallaba khongnang adu ubada nilanidi masa do mihun thawun sudrabani akoi badida kolei leina jingli masigi matung dojo do tapna phamthakri aduga khubak prok khuduna murum sonki nilani laptakna mahake mapuroi ba dojo ro tawriba do yeng lumlaga leiribani tammaduta dojo gi manakta musin muba karinoma lepakpa aduta nilani hoi ima hairam laga mahakti longda takhi aduka mahak mayum jongna gudung chelakli mahaki mapuribra tawriba thabak asi but chanabani haibasi khanglakpada ningsing luraga mahaki mallaktuna chemba ngamjaduna makla ado thak naktuna lambi mapal amada mahak ningang phamlaga san saduna chatuna leiri aduga mahanga tunglomda haipe su yengli nilani shor sangno hondoklaga mahaki macha singi khalaga mayum jongna chenda pa yati khraduna nilani mayum jongna ba chelakli asomna tawduna nilani uchin natin mayum phawdi yorokli hauji phaw masa to nikpa leptri humangna pi kangli ningsha faina holi bani
ꯃꯁꯤꯗꯒꯤꯗꯤ ꯅꯤꯂꯅꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯁꯣꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯂꯅꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯃꯆꯥꯁꯤꯡꯒ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯗꯣꯖꯣꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯉꯔꯥꯡꯗꯤ ꯑꯅꯤ ꯂꯥꯛꯏ ꯉꯁꯤꯅ ꯅꯪ ꯈꯛ ꯂꯥꯛꯑꯦ ꯉꯔꯥꯡ ꯂꯥꯛꯄ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅꯣ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯍꯨꯔꯥꯟꯕꯗꯨ ꯑꯩꯅꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯗꯕ ꯁꯨꯝ ꯇꯧꯔꯤꯅꯤ꯫ ꯈꯪꯍꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯗꯣꯖꯣꯒꯤ ꯃꯅꯥꯀꯣꯡꯗ ꯉꯔꯥꯡ ꯁꯅꯥ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯑꯃꯗꯨꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯀꯧꯊꯣꯛꯇ꯭ꯔꯕꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯗꯣꯖꯣꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣꯅ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯈꯔ ꯃꯉꯣꯟꯗ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯇꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯆꯧꯕ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝꯗꯒꯤꯅꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯗꯨꯗꯒꯤꯗꯤ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯨꯒꯦ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯅꯪꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯗꯣꯖꯣꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯗꯣꯖꯣꯗꯤ ꯃꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣꯅ ꯃꯥꯡꯈ꯭ꯔꯦꯅꯦꯍꯦ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡꯗꯨ ꯃꯁꯤꯒꯤ ꯕꯣꯔꯥ ꯑꯁꯤꯗ ꯍꯥꯟꯖꯤꯜꯂꯒꯅ ꯑꯩꯅ ꯄꯨꯈꯤꯗꯧꯔꯤꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯒꯅ ꯑꯦꯔꯥ ꯈꯪꯉꯛꯑꯣꯏꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯗꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯉꯛꯇꯤ ꯉꯛꯏꯍꯦ ꯂꯥꯏꯃꯨ ꯑꯁꯤꯅ ꯀꯝꯗꯧꯅꯕꯨ ꯍꯨꯔꯥꯜꯂꯛꯀꯗꯧꯔꯤꯕ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯐꯪꯉꯒ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯋꯥꯕꯗ ꯃꯈꯣꯏꯅ ꯌꯥꯎꯕꯤꯈꯤꯕ꯭ꯔꯣ ꯐꯩ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯗꯣꯖꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯃꯨ ꯑꯗꯣ ꯂꯥꯛꯄꯗ ꯗꯣꯖꯣꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯩꯁꯥꯗꯣ ꯀꯗꯥꯏꯅꯣ ꯁꯦ ꯁꯤꯒꯤ ꯈꯥꯎꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯣ ꯍꯥꯏꯕꯗꯤ ꯕꯣꯔꯥ ꯑꯗꯣ ꯍꯥꯡꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯤ꯫ ꯃꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯣꯖꯣꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯂꯥꯏꯕꯨ ꯂꯥꯏꯅ ꯉꯝꯕ꯭ꯔꯣ ꯅꯪꯁꯨ ꯂꯥꯏꯅꯤꯅꯦ ꯐꯖꯅ ꯍꯥꯏꯅꯔꯒ ꯄꯥꯔꯃꯤꯁꯟ ꯂꯧꯔꯒ ꯆꯪꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯣꯖꯣꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯄꯨꯔꯛꯂꯒꯦ ꯇꯧꯕꯇꯕꯨ ꯄꯩꯁꯥꯗꯣ ꯅꯍꯥꯛꯅ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯅꯤꯅ ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤ ꯏꯁꯨꯛ ꯁꯨꯛꯂꯤ꯫ ꯃꯍꯧꯁꯥꯅ ꯍꯧꯖꯤꯛ ꯗꯣꯖꯣꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯊꯣꯛꯄ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯣꯛꯄ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯗꯣꯖꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯝꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯇꯤꯡꯊꯣꯛꯄꯗ ꯎꯖꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯗꯣꯖꯣꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯀꯗꯥꯏꯅꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯁꯤꯗ ꯄꯤꯔꯛꯑꯣꯅꯦ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯃꯍꯧꯁꯥꯅ ꯂꯥꯏ ꯊꯣꯛꯄ ꯃꯐꯝꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯒ ꯊꯣꯛꯂꯒ ꯑꯩ ꯁꯤ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯕꯗꯤ ꯅꯪ ꯅꯤꯡꯉꯝꯖꯔꯣꯏꯌꯦ꯫ ꯗꯣꯖꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯂꯪ ꯂꯪꯕ ꯑꯅꯤꯈꯛ ꯉꯥꯟꯊꯣꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯗꯣꯖꯣꯅ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯗꯣꯖꯣ ꯀꯤꯃꯟꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯤ ꯁꯥꯃꯤ ꯉꯥꯟꯊꯣꯔꯛꯈꯤ꯫ ꯗꯣꯖꯣꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟꯂꯣꯝꯗ ꯆꯪꯁꯤꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯖꯣ ꯑꯩ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫
matam aduta dojona laimu adu mahana masak khangba ngamkhidi adubu laimu adunadi dojo ke manakta changlaga se nahana haiba paisa singdo piraklagi nangi bora ado hangdu u haiduna hangdu khali bora adu te jamlaba senpham sing piri matam aduta dojona ai yumda chatlagi swade lediba laimu sing se nangna khara hainau haiduna dojona hairi matam aduta laimu sing aduna loina haidukna khri dojona chakkhibado mayam sing aduna yengdun lehori lai sanaba amai banina mungonda sokumakti suklaktri dojo do huma anapi kangna mayum tamna lakhi tawgatabu mahaki matungda laimusing adudi inarakli bani asuma tawjuna dojo do imunga chalaklaga bora ado tumina yumsallaga katil amada thamki masigi matungdagidi dojo do tumthanaba tawrakpada mahak tumthaba ngamlamdi mahaki masa sida karigumba amana mareng mahaki makhongdagina makok phawba thajin phawba mareng asum kakalakpa kum tawrakli aduma tawrakpada da dojo na phi haidokna he yengi adubu kari amata di tawrakti adubu mareng karibu kharadi aduma karakli masidagi dojo phugokutuna kaitoroba chado haiduna masado kolei ledun jengbadadi karisu tawdi adubu mareng asum chatli dojo na aduma tawrakpadu da mahake nupi nilalina kari tawrobake haiduna hangi adubu dojo na kaisu tawdeda tumo haiduna tumak tumhankri masigi matung nilanisu ahing aduta wa kana ngangdo talladuna mahak dumak tumina laiki tanja adumakata makoigi yumgi sumang lomdagi kanagumba amana dojo bu kaurakhi dojo se mana pangbani adubu sumangdagi kauraklibato mahak taraduna mapanda parap thoki dojo no aduma thokribadu nilani kaino masigi nupasina tawriba sipo haiduna mahak wakhal khadun lehori matam aduta sumangda laimu makoi khara leramli laimusing aduna dojo da nahak aikhoi ka loina na chakrasi nangi nafamda yamlaba sana lupa sing pige haiduna dojo da hairi wafam ado yamla tapna adubak hairi bani dojo hata mukti moi khoi sing ngangli bado tari matam adu dojo na karino ai na siu angdraba jala makhoi na tapna hairi basu ai de loina mak tari asam na mak jam haraujari matam adu dojo na yaragani nakoina aingonda pam na piriba sana lupa paisa sing asi aingonda thudokna karadri ai wonadi paisa mayama ma leire nakoi chalo ai amukhana nakoi muk loroi ko haiduna tali adu lai musing adun dojo pukhina ba torokli dojo da nahaki nana pangriba do hanbigi nahak ningthau amagum lehangadori bani nahak sana lupa mayam chingdum paiba sana lupa sing adugi mapu oiningda bra haiduna mahaki mimang maktada chauraba sanagi singjawgumna mahaki sumang mangun adugi akoibada sana mapai pairibado dojo da uholakli madu ubada dojo sumangda kumthakri aduga mahak sumang aduda koichen cheli aduga mahakna makut ado wangna thangatuna koilau lauri adumna dojo na koilau lorokpaduta nilani mapalomda parap thorakli adugadi mahana yenglubada dojo do sumang adugi akoibada koina senduna makuna do wangna thangatuna makuna karigumba ma saikhatpagum tawri aduga mahana kanna su ai ningthongni ai ina khule ai nungaire haiduna koilau lauri dojo ge manakan nilani pakhana chenchalaklaka kayuna hanga tawri basibo haiduna makut phaduna jalui matam aruta dojo do khangprek khangdun songthoki nilanina kali torobage nangbo haiduna hanglubada dojo do thonga lomda chinthokhineba torokpada nilanina kudang phaduna yali adumna nilanina koilau lorokpa amadi dojo na laukhiba aduta junglon keronaba sin taraduna chenthoknarakle aduga dojo na tawriba aduta kaidoroba jagno masibo haiduna mayam changtuni jali dojo na ai khamgaro nakhoi hingchabana kanatra ai yamki ai chedorage asumna mahana koilau loroga thonga lomda mamitori jengtholoraga noi bongta launi makoi singse ai bu phadra pugdore nakoi bongta launi ai ge lorena chakrachi nakoi asumna haidna koilau lauri masidagi di dojo do mayam changduna phadna yumda pusalakli atuga amaiba ama corona bagida makta hainari masaki matung mayamna amaiba atun sanapu kaupa lakli matam aduta aton sanasu dojo do kainoma tahore haibu tabada yamna pakhana mahak chelakli adugadi dojo do hojik aruba lai ama ong aduna leiramli mahanga sanariba lai adu nattaba
ꯑꯇꯣꯞꯄ ꯂꯥꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯂꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯌꯥꯝꯂꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯗꯣꯖꯣꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯗꯣꯖꯣꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯗꯣꯖꯣꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯇꯣꯟ ꯁꯅꯥꯅ ꯅꯍꯥꯛ ꯉꯔꯥꯡ ꯑꯁꯦ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯋꯥꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯥꯏꯅꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨ ꯗꯣꯖꯣꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯡꯂꯣꯝꯗ ꯀꯧꯊꯣꯔꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯃꯍꯥꯛꯀꯤ ꯃꯃꯨꯠꯇ ꯍꯤꯡꯆꯥ ꯌꯥꯏꯌꯥꯏ ꯇꯝꯕ ꯑꯃꯗꯤ ꯃꯃꯤꯠ ꯄꯥꯟꯗꯕ ꯃꯉꯛ ꯄꯥꯟꯗꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯃꯒꯨꯝꯅ ꯎꯏ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯂꯤ ꯗꯣꯖꯣꯁꯦ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯀꯧꯊꯣꯛꯂꯨꯕꯔꯥ ꯑꯃ ꯇꯧꯕꯗꯒꯤ ꯂꯥꯏ ꯑꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯆꯤꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯣ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯟ ꯁꯅꯥꯅ ꯅꯍꯥꯛꯅ ꯃꯄꯥꯟ ꯏꯄꯥꯜ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅ ꯅꯍꯥꯛꯁꯤ ꯆꯦꯟꯗꯨꯅ ꯅꯪꯁꯤ ꯂꯩꯔꯛ ꯑꯆꯧꯕꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯇꯝꯅ ꯅꯪꯁꯤ ꯄꯨꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯅꯍꯥꯛꯁꯤ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯈꯪꯅ ꯁꯅꯨ ꯃꯇꯥꯒꯨꯝ ꯁꯨꯃꯥꯡꯗ ꯅꯍꯥꯛꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯍꯟꯕꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯜꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯗ ꯅꯍꯥꯛꯅ ꯑꯊꯦꯟꯄꯣꯠ ꯀꯠꯆꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝ ꯊꯣꯛꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯅꯥꯊꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯗꯣꯖꯣꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯣꯖꯣꯒꯤ ꯅꯨꯄꯤ ꯅꯤꯂꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯗꯣꯖꯣꯁꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯉꯔꯥꯡꯁꯤ ꯂꯥꯏꯁꯤꯡꯅ ꯄꯨꯒꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯉꯔꯥꯡ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯂꯩꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯂꯅꯤꯅ ꯍꯣꯏ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ "ꯃꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯅꯤ, ꯃꯗꯣ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧ꯫ ꯃꯗꯣ ꯄꯤꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯗꯣꯖꯣꯁꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯗꯨꯃꯛ ꯇꯧꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯄ꯭ꯔꯣ, ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ, ꯑꯗꯨꯁꯨ ꯄꯤꯊꯣꯛꯈꯤꯒꯗꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯂꯅꯤꯅ "ꯃꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯦ, ꯃꯗꯨꯗꯤ ꯁꯤꯡꯉꯨꯕꯗ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ "ꯐꯔꯦ ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯂꯧꯔꯨꯔꯤꯕ ꯁꯦꯟꯁꯤꯡ ꯑꯗꯣ ꯆꯍꯤ 3 ꯁꯤꯖꯤꯟꯅꯔꯣ꯫ ꯆꯍꯤ 3 ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯂꯧꯁꯤꯡ ꯂꯩꯗꯅ ꯃꯥꯟꯖꯥꯡ ꯂꯩꯁꯟꯗꯅ ꯑꯃꯗꯤ ꯀꯔꯤꯅꯣ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯔꯣ꯫ ꯑꯗꯨꯒꯅꯦ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯍꯟꯈ꯭ꯔꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯂꯅꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯅ ꯅꯤꯂꯅꯤꯗ "ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯗꯣꯖꯣꯅ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯁꯤ ꯅꯍꯥꯛꯅ ꯆꯥꯛꯊꯥꯛ ꯊꯝꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯗꯣꯖꯣꯒ ꯅꯈꯣꯏ ꯑꯅꯤꯅ ꯇꯝꯒꯗꯕꯅꯤ꯫ ꯆꯥꯛꯊꯥꯛꯇꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯅ ꯂꯥ ꯑꯃꯗ ꯆꯥꯛ ꯆꯗꯨꯝ 3 ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯆꯪꯒꯅꯤ꯫ ꯃꯗꯣ ꯑꯩ ꯅꯉꯣꯏꯗ ꯆꯤꯟꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯦꯗ ꯑꯣꯏꯅ ꯏꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯦꯗ ꯏꯔꯒ ꯄꯤꯔꯝꯂꯤ꯫ ꯃꯁꯦ ꯅꯈꯣꯏꯅ ꯆꯍꯤ 3 ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯍꯤ 3 ꯍꯦꯛ ꯐꯥꯕꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯗꯣ ꯈꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯂꯅꯤꯅ ꯗꯣꯖꯣꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯗꯣꯖꯣ ꯀꯔꯤꯅꯨꯡꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯕ ꯌꯥꯔꯒꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯇꯣꯟ ꯁꯅꯥꯅ? "ꯃꯥꯒꯤ ꯗꯣꯖꯣ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤꯅꯨꯡꯒꯤꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ ꯑꯩꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯒꯅꯤ꯫ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕꯁꯤ ꯍꯩꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯍꯩꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯅꯤ꯫ ꯐꯔꯦ, ꯃꯥꯒꯤꯁꯨ ꯎꯀꯜ ꯑꯃꯗꯤ ꯂꯩꯖꯔꯤꯗꯅ, ꯃꯁꯤꯅ ꯃꯔꯥꯏ ꯀꯟꯖꯔꯒꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯅꯥꯝꯇꯗ ꯁꯤꯒꯨꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯑꯩ ꯇꯥꯛꯈꯔꯣꯏꯀꯣ." ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯗꯣ ꯃꯌꯨꯝꯂꯣꯝꯗ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯈꯤ꯫
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯣꯖꯣꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯅꯥ ꯂꯥꯌꯦꯡꯕꯗꯒꯤ ꯃꯅꯥꯀꯣꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯗꯣ ꯐꯖꯅ ꯑꯗꯨꯝ ꯇꯥꯔꯕꯅꯤ꯫ ꯅꯤꯂꯅꯤ ꯑꯃꯗꯤ ꯗꯣꯖꯣꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯆꯍꯤ 3 ꯑꯗꯨ ꯐꯥꯔꯦ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯗꯣꯖꯣꯗ ꯂꯣꯏꯁꯤꯟꯒꯗꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯗꯣꯖꯣ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯆꯧꯕꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯖꯣ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯖꯣ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯗꯕ ꯑꯗꯨ ꯃꯅꯥ ꯄꯪꯕꯗꯨꯅ ꯃꯍꯥꯛ ꯇꯥꯕꯃꯛꯇꯤ ꯇꯥꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯂꯅꯤꯅ ꯃꯍꯥꯛꯄꯨ ꯁꯨꯃꯥꯡꯗꯒꯤ ꯀꯜꯍꯧꯕ ꯑꯗꯨꯅ ꯃꯍꯥꯛ ꯉꯥꯎꯅ ꯐꯩꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯀꯩꯊꯦꯜꯗ ꯆꯠꯂꯝꯒꯗꯕ ꯑꯗꯨ ꯀꯜꯍꯧꯈꯤ꯫ ꯑꯇꯣꯟ ꯁꯅꯥꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯤꯗꯨꯅ ꯂꯥꯏ ꯀꯧꯊꯣꯛꯍꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯗꯣꯖꯣꯁꯨ ꯃꯔꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫